Home isolation da leibiriba miyoy adugi nungshit nungsha marang kaina phangba tonganba ka amasung tonganba bathroom ga loinana mahakpu matam chuppada senanaba akaknaba miyoy ama yumduda leibigadabani. Anaba miyoy amasung mahakpu yengsinbiriba miyoy adu triple layer natraga N95 mask matam chuppada upigadabani. ANM natraga Asha workers singna anaba adugi hidak langtak sing oximeter na chingba lemna adum gi yumda thinjarakani chahi humpu shuraba natraga atoppa laina singnaba miyoida COVID-19 positive oirabadi mari lainaba doctor singa ningthina hana tanabiraba matungdata home isolation da leibigadabani. Hakchang da oxygen hena changnanaba loinana oxygen saturation gi chang lengdana thamnanaba uppaga hipiyu. Ana laing bada khanghairaba singna adombu numit tarani chupna oxygen level pulse rate ki value amasung laihongna chingba yaubra haina phone gi khuthangda hanglakani. Adomna su nungaitaba sing marik chumna tambiduna mateng pangbigadabani. Asida sunatana nungsha shor honbada wasalaklaba oxygen saturation haibadi SpO2 chada mafutara marigi makada hantaraklaba wakhal chamamnarakpa natraga gyan mangsalakpa thabakta lepanaidana nasalakpa chimban amadi khujin khuyada musalakpa hairiba mathakta panjakhriba layong sing asi marakta ama hek thengnabirabadi khudakta state home isolation helpline number da pau paubiyu.